Moscow the Yumthakta air defense system Khinduna Akanba section Thourang Loukhatkhre Russia na Landavana maram oiduna yamna thina mang taklabaso military gi oina di angakwa Pangnaba panggal kalhalaba Ukraine Russia gi capital Moscow da Aroibi Thaduna Landarakadra Chingnaba Maramna Russian authority na Yumthakta anti-air system Khinba yauna Akanba section Thourang Loukhatkhre haide Daily Mail gi report matungin na President Vladimir Putin ne Ukraine da landariba duge Commander Center oidiva Defense Ministry gi National Defense Management Center NTUO ge Yumthakta Pantasir S1 defense system ama install tauba ure haire yamna sakti laiba system ase Kremlin dage mail amaga makai chalaga laiba Taganka district ke Teterinski land Yumthakta singkhatpagi video ama suthorokle atopa video amadana President Putin gi khungang da laiba Nobo Ogaribo da Ukraine gi missile amasung drone ngakthoknabagi damak Pantasir S1 complex install tauba ukhi haire mi million taragani thoileriba Moscow ase haujek khudong thiningai oire haina pro Russian oiba telegram channel amana phongdokhe haukiba yumcha kaisa numitasu Moscow gi maphamani da S400 missile defense system ani khak chaithokpagi photo sing ukhe Putin amasung mahaki atombi hanagi Olympic gymnast Elina Kabeba ge imung ase arwonba bunker kaya ge manung amada laikhre haibage report singsu lakle Elina na pokpa masa singsu Putin na mahakini haina jati gi maphamda haidoktre masanupi gumba Elina ga mari laine haibase Putin na haidoktre Leibak Kayana Ukraine da Mateng Pangnaba Washakhre Russia na Ukraine gi mayokta sathariba lanase mathang thada sahi farakadaba masung Russia na makhata nasu landana va Thourang tauba maramna prithvi gi Leibak Kayana Ukraine da Makata na khulai gi Mateng Pangnaba songthorokkhre Ukraine da Mateng pinaba wafam se meeting amada phongdoklakhibanei Maduda United Kingdom, Poland, Latvia, Lithuania, Denmark, Czech Republic, Estonia, Netherlands amasung Slovakia na ahenba support pigani haina Washakhre Russia na kudum chansinduna lariba lam saruk sing amughan na ningkhata mananaba masung Russia na landarak padangak thokpa ngamnabagi damak Ukraine da anoba khulai gi package pinaba miphamadu Estonia gi army base amada pangthokhibanei masi Germany da Leibak yangkhai rom na wa khanagadoriba Ukraine defense group ki aruba mifam gi hek mangoi na pangthokhibanei Ukraine gi damak laukthokiba anoba package aduda UK ki maiki da ge brimstone missile chatrok Denmark ki maiki da ge France na saba Caesar self propel howitzer taraga mapan Estonia ki maiki da ge howitzer ammunition support vehicle amasung anti-tank grenade launcher Latvia gi maiki da ge Stinger air defense system sing helicopter ani amasung drone sing Lithuania gi maiki da ge anti-aircraft nongmay amasung helicopter ani Poland gi maiki da ge S-60 anti-aircraft nongmay amasung ammunition lising humbudra amasung Czech Republic gi maiki da ge achauba caliber gi ammunition puthokpa howitzer amasung APCP na ba laukthoke Netherlands gi oina ding asi khara thengna laukthokani haide Estonia da meeting asigi damak lakiba UK gi defense secretary Ben Wellets na haike Ukrainian forces na Russian forces takthok pangamliba se 2023 asida hena kangkhadan ba masung Ukraine gi ningkhatam ba made international law gi makhada makhoi gi hak amughan na phanganna gi matam oire maraksida United States na su Ukraine gi damak ahenba Bradley armor vehicle yangkhai ga mapan striker personnel carrier marfudra Avenger air defense system amasung atay achauba made apikpa ammunition kaya piragani haina laukthokkhre ikui dana Russia na chatharakiba air strike aduna lana sige tamthiba masak uthokle adubu nauna pinaba wasakliba khulai sing asina hairiba attack sing ase ngakthokpadi ngamgani haina US ki authority na haikhe anoba mateng asi tharaga Ukraine gi damak khwaidagi akanba mawongda lepliba US na mamang sahi gi February 13 da Russia na Ukraine da landaba haukraba matungda piriba military mateng ase US dollar billion 26.7 henkre Aroiba da tabiriba pumnamak po thagatjare